Ming tabir bukai pun waktu image TV na taram na oksha bagaloy na Rajesh Kumar na khurumjari ngasigi maroi ba pauda Manipur University of Culture gi guest faculty gi tha taram hapan gi remuneration pithok pinana ba wakan pham chathakre Grand Iftar Party thoram pangthokre Isagi punsi isana semjagadabani haina Social Welfare Director ngango utamna phongdokre loina tarana choirak suba jiri sports meet nasidagi hawdokre Mapung wepok lobirisi MUC gi guest faculty gi tha taramapan gi tolop pithok praktiba phawba thabak lep kani khongjang changsin gani haina ngasi Manipur University of Culture Guest Faculty Association MUGFA na khangal lakre tha tarampan gi tolop asi athu matam da pithok piu haina ngasi association asagi members singna Kanchipur laiba MUC gi extension campus manungda wakat mifam ama chathakre wakat mifam aduda saruk yarduna MUGFA gi president B Gopiraman Sarmana Paumi Singda pen dabakaya phungdor tuna hai tha tarapan helaklaba fawa guest oza nifumapan asigi phampham thokpa paisa phangdre paisa sing asi athuda pithopiu pithoktrabadi makhata na class lep khigani haiki pasuk kuiraba asi mahiroi singi khallaga khangduna lakpani adu paisa sungyaw yawduna mafam asida kayam kuina legadoribano haiba asi asowa wahang ama oiri sirasu khongjang asi lepa laitana sangchin khigani wakat mafam aduda Manipur government amasung Department of Art and Culture na athubada mityang sangbiduna MUC kanbiu MUC gi higher authorities singi thamoida miyoibagi minungsi leibiu administrators singna administration Haitragadi from Thadopyu, Tha Taramapan gi remuneration, Bibidavasi, guest Oza Singbu, Kari Oina Kanbi Bage Amadi, remuneration Atuba, the Pitopyu, Loina, guest Oza Sing, Hantana Yangbigano, Hivana Singba placard sing Sizinaki, Loyana, guest Oza Sing problem, Lotion Dringaida, Atopa department, Hangbigano, Amadi, Oza Sing Atop Tolop. Pibagi Mahutta campus ta Samgat Sagatnaba Tauribasing Lepiu Haiba placard kaya Amasu Paiki. Tha tarama pal chupna paisa phangdraba sibhau bada ngarang ngahan phau base masibhau ba koi class lauraga chhatra sing gi dam khallaga koi khangna lai adubu hojik se yamna maru oibadi paisa sungyaw yawdana sungthok thoktana sungphang phangdana mafam jaisa koi thabak tawna leifi kayam kuina leidurim no haibagi problem am lakpa hai tane koi na lakpa ngamakjaba ngamabdi lakhidu jane koi artist ngakdani na adu ngamaktra dana hojik se koi na masingumba koi ki khara phangpham thokpa se masi pithok biro pisi pithok rabdi class lab jarage hai na koi adu gi process koi bhamde Amromda Thatrapan gi remuneration pithok tabagi mayokta Manipur University of Culture gi guest faculty singna ngarang dagi hoduna class lowa lepkhibadagi university asagi mahiroi singda khudong sadaba kaya mayoknaba hore haidi hiram asagi matangda image tv na Kanchipur laiba university asagi extension office da chattuna mahiroi singa unaki unaba aduda mahiroi singna malemda Manipur bu masak takpada achoba thodang loduna lakliba Manipuri culture bu Jokhat Nabagi Pandamda Lengakna Linkhat Kiba Cultural University Asida Mahi Tamluba Mahiroi Singh Ngasidi Hiram Kayada Ningba Kaire University Asigi Sabsaba Campus Ama Ngasif Hawa Labor Ngamdabadagi Mahiroi Singh da Awaba Ama Layingai Cherak Asida Oza Singh na class loba lab kiba asina Mahiroi Singh da Awaba Kaya Mayok Nale Masina University asigi academic atmosphere da su chauna chaitheng phangba horakliba asi koknanaba marilainaba authority na oza singi demand asi athu matamda pibiduna mahiroi singbu tangdu laitana mahitamba phanghanbiu haiki kari phawai to khoi gi time limit oiba potni na zik ta audaba mayam je oza gaina haibadi phukalaga tak hoi takpi budi takpi be adubu khoida di yamna wabam kha satrai kha kiwantana pulap lai ba satra kumna maksde yamna wab struggle am kha oi adu
ꯁꯤ ꯌꯥꯔꯒꯗꯤ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯅ ꯑꯣꯖꯥꯁꯤꯡꯒꯤ ꯑꯦꯟ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯌꯦꯡꯕꯤꯔꯒ ꯌꯥꯁꯟꯅꯕ ꯑꯝꯇ ꯄꯨꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯏ Islam lining chatpasingna Ramadan tha manungda pangthokpa Grand Iftar Party ki thorom Joint Youth Development Committee Mayang Imphal Maidei Pangal na sinduna Mayang Imphal Bengonda leiba Madrasa Mazahurul Ulumda pangthokre thorom aduda Mayang Imphal constituency ge MLA K Robindro yauna Mayang Imphal constituency ge manungsana leiba tungan ba mafam kaya dagi lakpa miyamna saruk yakhi loinana saruk yakhi basingna tungan ba athum ahau kaya chaminaduna thorom adu harau nungaina mapung fana pangthokhi thorom aduga mari leinana Joint Youth Development Committee Mayang Imphal Maitei Pangal gi President Sesabam achobana hai thorom asi Islam lining chatpasingi oina yamna maru oiba thorom amani thorom asina lamdam asida laiminariba furup singi marakta hena nungsi chanaba amasu soidana purak pangamlagani amadi Ramadan tha asigi aroiba numitta pangthokadoriba Idul Fitr gi thorom asida su lamdam asida laiminariba furup kanglup ataina su saruk yaminaduna harau tayamna pangthok minaduna santi oiba Manipur ama purak minasi haina paujel pikhi ngasigi thorom adu loirakpada saruk yakiba singna punna lai khuminakhi Kanglei People Against Narcotics and Psychotropic Substances Kanglei Panas Thawal District Council Lilonga Sinduna ngasi Turel Anbi Buya Salamda Leiba Lup Asi Office da Iftar Party mapangthokre Iftar Party da saruk yakiba Council asigi President Oiba Fundrei Mayum Salaudin na Paumi Singda Phongdokkibada Iramdam asigi Tungi Yumbiren Oirkadoriba Naharul Singbu Nisagi Ipaktagi Kanminasi Haibagi Wakalonda ngasigi Iftar Party asi pangthokpani Zaningai leitaba miyoina kaya yamna awaba mayok narangani haiba asi roza helabadi soiduna khangani maram asina leite laira singda mateng pangduna apunba nungsi chanana himinasi haina miyamda appeal su tawki thorom asiga mari leidana AMMDC headquarter ki president Pusam Said Ahmad na lamdam asidagi nisab maru fangna muthatpa haibasi tanghai fade ngasigi Nisagi matangda changchilakpa khongjang khudingmakta saruk yagani haibagi thajabasu thamki Jal Jeevan Mission gi makhada Public Health Engineering Department asinduna Clean Water and Sanitation Empowering Communities for Sustainable Development gi paujel puduna Manipur gi district tratuk makta chatkadaba bike rally gi saruk ama oina ngasi Prejol district kidamak khongsan khre PACD gi Jal Jeevan Mission gi state nodal officer Support Rajkumar Somyona Kumalapaktagi lamthakiba bike rally adu ngasi Prejol district ta yoro matung hayeng paujel piriba thim asigi matangda thorom pangthok kadabani Hauke March Kunitoi World Water Day namitagi haudna Chatrakba district level gi awareness campaign gi manungchanna chatkiba ngasi rally aduna lambida isingbu likna sinnaba ising yoksinba yauna hiram kayada miyambu wakal tahangadori rally gi matangda wangangaduna SNO support Rajkumar Somyona khongchat asina Imphal dagi Prejol fawda leiba miyam da maru oina rally asibu uriba miyoi singda clean water and sanitation gi paujel pigani masina miyam da department na miyam gi damak kari tori amadi miyam na kari thodang lawpham thokpage haibasu mamuttana khanghangani masina miyambu wakhal hena tahanduna ising likna amadi kanglon chumna sinnabada achowa mateng oigani nongju tha matamsu laklaba matamda miyamna isa isa ki leijaba wakhal loksing thona puthoknaduna angamba thakta ising yoksin nanaba hotna hausi isa gi saving bank account leibagum nongi ising yoksin hoba haibasi aikhoi khudingmakki tawfadraba thodang amani haiki Chandel district ki manungsana leiba purum sumbang khulda thaknanaba ising fawba phangba ngamdre lengaki maikeidagi pangba yaba mateng pangbiduna ising phanghanbiu haina khul asigi chairman KS Donra Chothena lengaki puning chingchilakli ngasi paugi mifam amada khul asigi Village Authority gi mute singa loinana khul asigi amata ngairaba ising phangpham oiriba tumit turel gi hojik ising leitaduna leiriba phibam amasung khul asida lengakna ising pinanaba semgatliba water supply gi phibam yangsen minaki madugi tungda purum sumbang gi chairman KH Donra Sothena makhata aduna hai khul asigi khak natana khunthangariba khul singi thakna chana naba phisu phijamna naba amadi iru maithajana naba taunanabagi khwaidigi maru oiriba amasung amata ngairaba turel ama oiriba tumit turel asi kumsi sahi asi
नोंजुगी चांग असी यामना वाटपना ममांगदा अमुक्ता थोखिद्रिबा मओंगदा पुंखंग कंगले इसिंग फंगनबा होटनबदा लेकाय लेकाय की ओइना तुरेल मनुंगदा जेसीबी फावबा सिनदुना कोम कोम तौनदुना मदुदगी चिथरकपा इसिंग खजिक खजिक अदुना थकना चानरबा यामना वाना होटनरी इसिंग लैनब दबना फिसु फिजामबा अमदि इरु माइथजबा फावबा सिजिनना थोक्तना सारबा कालेंगी मतम असिदा खांगनरी युमनाक चामगा मंगारोम लेबा अदुगा मिसिंगना चामुंगा खरा हेना लेरिबा खुल असिगी दमक मणिपुर लेंगा की पेशी डिगिलोशन की मखादा न्यू डेवलपमेंट फंड की मखादा कुमजा लिसिंगनी कुमाथोई अक्टोबर 13 साबा होरकिबा वाटर सप्लाई की स्कीम असिसु इसिंग थमननबा रिजर्वर टैंकी अनि साबा होरमलगा लोशन बिदना थंबिरमले मसिमक्सु अथु मतमदा लोशन बिदना खुंजासिंगदा इसिंग पीननबा पाइपलाइन नचिंगबसिंगसु सेंबिरगा अथु मतमदा थकननबा अफबा इसिंग पीबा याननबा लंगाकी मरी लेनबा लोशंगना मित्यंग संगबिउ लोइनना खुदकी ओइबा इसिंग फंगहनबा अमसुंग तुंग कोइना लेहोबा यानबा गुहा ट्यूबवेल नत्रगा मेचिनना होटपा हैंडपंप अमा थंबिबा याब्रा हाइबा अदुसु लेंगाकी माइकेदगी सिनबिउ हाइनसु फोंदोरखी कुमसी से तुमिक रिवर असे पुमकंग कंगले नोंग सुदबगी डाउट थोगले अदुना अखोई परजा सिंह खुंजा सिंह इसिंग थकनाय लेतदुना यामना वाना लेरे अदुना अंगांग सिंगसु स्कूल चलिबा अंगांग सिंगी फिरोन सुनांगाय फावदा अखोई लेतरे थकनाय इसिंग फंगलक्तरे अदुना लेबाक परजा सिंगी अवाबसे अखोईगी सरकारना मिजेंग चंगिबिनबगिदमक्ता पुनिंग चिंगसिनजरी मणिपुर स्टेट कोऑपरेटिव यूनियन की कुमजालिसिंग अनि कुलुमदोइदगी कुनिपान फावगी प्रेसिडेंट अमदी वाइस प्रेसिडेंट सिंह खन्नबगी मिखल ngasi पांगथोक्री ngasi पांगथोखिबा मिखल अदुदा एल टॉम पिशकबो यूनियन असिगी अहुमलक छुबा तामगी ओइना प्रेसिडेंट फमगिदमक माइपाखरे अमदी वाइस प्रेसिडेंट हिलदा नीलांगम गांगमई वाइस प्रेसिडेंट बेलीदना खुंदोंबम मणितोना माइपाखिबनी इलेक्शन दा अहुमलक सुबा ओइना माइपाक्तुना यूनियन की प्रेसिडेंट ओइना खल्लबा एल टॉम पिसकना माकी हंदकी टर्म असिदा मणिपुर स्टेट कोऑपरेटिव यूनियन असिबो अहोंबा पुरकननबा थबक कया पाखतकनी मरु ओइना महाकी मतमगी टर्म अनि अदु तोंगान तोंगानबा केस कुन हेनबा मायोक नकिबना हाइरबा केसिंग अदु थेंगनबा होटनबदा मसक थोक थबक अमत तौबंग अमखिद्रे अदुबु हंदकी टर्म असिददी हाइरबा केसिंग अदु लोचलकलबनिना यूनियन की थबक सिंग पेना तौबा ngamlagani amadi union asigi makhada laiba tongan tongan ba board singi maikaidagi su mahakpu support torokpa asinasu thabak tawuda hena kumang sauksin ba ngamhalagani haiki nakal amoromda ngarang media da lamkhol hing hawki kobi nupi amana mahaki mingsat thian ba yaba mongda wafam kaya hairakhiba adu impham yaudabani thong adu ngasi pangthok liba election asida mahakpu maithi nanaba sinba thong amani haina lawi maram asina asiumba aranba propaganda kaya torokpa mahak amadi union ge mingsat thinaba yaba thabak tawba asi amuk hanna tawbiganu haiki haukiba kumjalising amaga chamapan humpu tarukta legakna protected forest oina lauthokhraba waitho sing hell range ge saruk khrada umang kokthoktuna yum sajilakba yaure hiram asida lengakna mityang sangbiduna logi wangmada umang kokthok lebasing takhaibiu haina imphal decent youth club khana roki maike dagi taksilakli hiram asiga mai leina ngasi nongthil club asigi thongi singna yengsilubada waitho singi saruk oiba yerumbi singi mafam singda nauna yum sajilamba thengnarakibani loinana yum ayamba solonduna lermki hari kongchat aduga mai leinana decent youth club ta paumi singa unaba amada club asigi president y abung khumanna kaikibada protected reserve forest oina lengakna masak khanglaba waitho singi saruk ta nauna yum kaya sajilakliba asi maramsade matam kyagi mamangdagi khanaroki khunja singna umang oina yokatuna lerakpani adubu hokiba sahi khara asida funal maringna umang kokthoklaga yum sajilakpani hiram asigi matangda district forest officer thawada wakatpadagi department asigi maikaidagi yum sajinba lepnanaba khanghanbasu leikrabani madugi matakta imphal east deputy commissioner dasu wakatpadagi mari leinaba official singda yangchinnanaba khangalakba leirabani masigi phawba protected forest ki saruk asida leptuna umang kokthoktuna yum sajinba leptri matamgi matung ina laifam leitabana yum sabada khanaroki athingba amadi nuaitaba leite tawbudabu umang kolakpana
अयिंग असागी खल कायरकपदगी इसिंग फंगनदबा यावना अवाबा कया मियामना थेंगनरिबा असि कन्ननबा प्रोटेक्टेड रिजर्व फॉरेस्ट की सरुक असि कन्ननबा होटबनी अमरोमदा येरुबी सिंगदा मिटेगी चेरावबा नुमित्ता मियाम सिंग काबगी चटनबी चटनदुना लाकली अदुबु ngasidi सिंग असिदा लोगी वांगमदा यम साजिलकपना मियामना चेरावबी चिंग काबा फावदा अपनबो ओइरे मरम अदुना लेंगाकना मरु ओइना मणिपुर की चीफ मिनिस्टर ना उमंग कन्ननबा अखन्नबा थौरांग पाखतपियु हाइखि असोइब खुदिंगमक अमा नत्रगा अमदा ताइनगनी हाइबगी वखल थादोकलसी थौदांग खंगना थबक थौरम पांथोकपगी हाइनबी तमलसी इसागी पुंसी इसाना सेमगदबनी हाइना सोशल वेलफेयर डायरेक्टर ngango utamna phondokre wafam asi all manipur youth protection committee AMYPCO na sindona rehabilitation and harm reduction haiba hiramda ngasi nomagi oina pangthokhiba खननेनबगी प्रोग्राम द सरुक यारदुना फोंदोखिबनी मेजर खुलदा लेबा मणिपुर प्रेस क्लब द पांथोखिबा थोरम अदुदा AMYPCO की प्रेसिडेंट थियाम सरचंद्र ड्रग एंड हार्म रिडक्शन के एक्सपर्ट अभिराम मोंगजम यावना तोंगान तोंगान मरु ओइबा मेसिंग सु सरुक याखि मखाताना डायरेक्टर ना फोंदोखिबदा ड्रग एडिक्शन हाइबा असि लैना मखल अमनी लायेंगदुना फबा ngami haibasi khunai asigi miyamna mayek sengna khangba ama mathok tai drakna sapu piro mioi singbu achumba lambida purakpa haibasi mama pa oibasing amadi aikhoi khudingmakna thodang lauduna hotnaminaba changi punsida thengnaba asoiba khudingmak ama natraga amada tainagani haibadu du yaroi aikhoi khudingmakna isagi responsibility khangba haibasi tangai fadabani maram asina मिरोल असिगी नहा सिंगदा लौफम थोपा थौदांग सिंग मरिक चुमना ताकपी तंबीबा मथौताई ड्रगना सोहलबा मियोय सिंगबु अचुंबा माइगैदा पुरकननबा अखोय खुनिमकना दायित्व लौदुना होटनामिनसी अखोय इसागी पुंसी इसाना सेमजगदबनी हाइबा वफम सिंग थमदुना महाकना मखा ताखि लिलोंग पीएस की मनुंग सनबा लिलोंग हौरेबी टुरेल अहनबी उबाक थोंग मखादा लेबा मोहम्मदी कब्रस्तान दा सखंगदबा सिंगना मियोय अमा थांग थिंदुना हाननब होरमबगी लाइकन नखरे हरि लाइबक थिबा थांग थिनबदगी थौदोक अदु ngarang नुमिदांग पुंग निपान मखारम तारकपदा थोखिबनी थौदोक अदुदा सोकलबा नुपा अदुगी ममिंग लिलोंग अतौ खोंगदगी युमखाइबम आसिक सही कुंतरेट पोकपा हाजी निजामुद्दीन हरि महाक हौजिक हौजिक लिलोंग पीएसकी मायोकनबदा लेबा नूर हॉस्पिटल एंड रिसर्च इंस्टीट्यूट ता ओटी टेक्नीशियन ओइना मथौ तौरी हरि थौदोक असिगी मतंगदा ngarang lilong PS ta report ama tawkhre hari thodo asigi matangda Mahamadi Kabarsan Committee amadi RAUCO Trail ahanbi atawkhong GP na sinduna ngasi igda e nurgi manakta leiba Mahamadi Kabarstan da pangthokhiba pawgi pham amada RAUCO gi president Muhammad Hilaluddin na phongdorokpada ngarang yumkhaibam asikna mamagi kabarda ziyarat tawramlaga लैथुरकपदा माइखुम उपम मसक खंगदब मियोय अहुमना नाहक नूर हॉस्पिटल की असिक नत्रा हाइना हंगलखि महाकना मानी हाइना खुंबगा येत थंगबा नाकललोमदा थांगना थिलखि लोइनना चैना मसिंग खंगदब मखै कलखि खुदक्ता नूर हॉस्पिटल दा पुखतुना लाइकन नखिबनी असिगुंबा थोंग असि अकनबा मोंगदा कंडेम तोई हाइना होंदोरखि नुपी मानबिसिंगना नुमिदांग अथेंगबदा सनै युनैदुना लमदम असिदा तसेंगना थबक तौजरिबा नुपी मानबी सिंगबु मसक चिहलिबा असि यंगसिलगनी हाइना लमयानबा इरावत मेमोरियल इंटीग्रेटेड ट्रस्ट LIMIT की प्रेसिडेंट मालम थोंहामना ngasi वांखैदा लेबा नोपोक लेंगाक अपुनबा नुपी लुपकी लोइसंगदा पांथोकपा पाउमिसिंग उनबा अमदा फोंदोक्रे महाकना मखाता दुना हाइ मतम अमदा इम्फाल की नॉर्थ ईस्ट सिदा लेरंबा नत्तबा लिचत चटपसिंगी मथक्ता CSO अमदी NGO कयाना कन्ना होटनबदगी हौजिकती लेत्रे अदुबु नुमिदांग अथेंगबदा नुपी मानबी सिंगना अथेंगबदा निसा कया सासिनदुना नुपा सिंगा सनायुनैना बा कया अमा चथरलिबा असिना चमना मसागी सिनफम अमदा थवाई यावना थबक तौजरिबा नुपी मानबी कयादा अचौबा सफु अमा पिरकपगा लोइनना लंदम असिदा लेइबा ट्रांसजेंडर कम्युनिटी सिंगबु मसक थिहले मरम असिना असिगुंबा थबक असि अथुबा मतमगी मनुंगदा असिगुंबा थबक चथरिबा सिंगना मसा मसाना वखल तादुना अमुक हन्ना चथबिगनु करिगुंबा हाइबा मखाताना चथरंबा सिंगी मथक्ता
lamdam asigi seso singa kusamnaduna wakal taminanaba thabak paikhatpa hauragani maram asina afaba lambida laktuna nupi manbisingna lamdam asibu chawkhat maikai romda punna sangchin minanaba hotnasi haiki nupi kunaida yamna sauna solapa amadi samna hingzagadoriba transgender singi mafamdasu yamna sauna solapa asina maram oirakanda asiguma thabak thoram singa sisu makata na tawbidanaba amadi ekhoiga society ga lainariba mari ase hena sesinana ekhoiga mokhoiga yamna thajenana akhoina tawriba thabak asi mokhoina pungning thawgai piduna akhoi kunai sida akhoi makata na sangsinba ngamnabagi da makta konamin asi haiba daragadi ekhoigi marakta lairiba soiba singa sisu semdomin asi community marakta gi sigumba wakal tadabagi manba thong singa si satharakpasi ekoi khudaktagi de minarasi BJP na haikibda caste based tawduna mikok thinanabagi wafamda Congress na fajana warep lobangam khide 2010 da Congress leader amasung matam adugi Union Minister oikiba Ajay Makanna Parliament chithi ama iduna caste census tawrabadi Indian Constitution gi preamble da yawriba secular haiba wafam asigi ona tainaba oigani Mandal Commission gi report thabakta othoknanaba matam adugi BP Singha menalising chapan marfudra da parliament khanarakpada Rajiv Gandhi na yaningdaba fodokhi magna haikibada British na leibak asibu ani thokna khaidok khibagum leibak asibu caste line da khaidoknanaba hotnabani haiki lesingani tarada Pranab Mukherjee na ruchingba minister group amana caste census ki batang da warep lawba ngamkhide maramdi senior Congress leader kayana madugi mayokta laiki hairi Leibak asigi ahanba Prime Minister Jawaharlal Nehru na su caste census ki mayokta laiki matungda Indira Gandhi amasung Rajiv Gandhi na su Mandal Commission bu nathaiduna thamki caste census ki wafamda BJP na su official oina warep lowbadi leitri haiki caste census ki wafam asi regional party sing RJD amasung JDU na ahanba oina thangalakibani matungda opposition party sing na su sagotnarakibani hari Bihar Assembly na caste census bu yetnaba leitana warep lawkiba matamda government faiba yawbadagi BJP na su sagotki haiki Kanglaipak Students Association KSA Jiribam District Council na sinduna numit nini supna bangthokadaba Taranturak suba Jiri Sports Meet ngasi Jiribam gi bawprada laiba Jiribam High Secondary ge sanabungda hogdokre ngasi hogdokpagi thorom aduda KSA Jiribam District Council gi President CS Achau Singh All Jiribam Sports Association gi President M Brajakanta Singh KSA Head Office Imphal gi Vice President Seram Hamjad Maite Zimbabwe Jiribam gi President TS Jini Devi amari International Peace EPSA Jiribam Branch gi Vice President G Ibohol Sarmana President member sing oina saruk yaki ngasi hogdokpagi sports gi saruk ama oina MSF ka KSA ga Sanaki match aduda apiba matamgi manungda panjal ahum chanaduna draw oiraba matungda penalty kick ta MSF na KSA Jiribambu penalty shoot out da goal 3-3 da maiti ba pikhi Tentha Khongbau Welfare Association takwa na sinduna thasigi tagi team nifuna group nifal thokna khaidoktuna Thobal district ki tentha da leiba multiplex ground da hogdokhiba takwa trophy 2023 edition gi ngasi sanakhiba league round match singda SYDA category amasung PUBG United angtha draw chatkre Sangai Kol FC amasung SGC Samaro maipa khre tournament asigi ngasi nongthil match number 5 da group C gi SYDA category amadi PUBG United angtha anina sanakibada goal amata chanaba ngamdadana draw chatkre match ta torokta group C ge Wangjing United FC amasung Sangai Kol FC anina sanakibada Sangai Kol FC na Wangjing United FC wo goal amasoinoda maiti ba pikhi ngasigi suba match amadi match number 3 ta Mayang Imphal United amasung SGC Samaro anina sanakibada SGC Samaro na Mayang Imphal United wo goal ani amada maiti ba pikhi hayang tang kunge nongthilpung ani da tournament asigi match number 9 da group D gi Club FC Sangam Dabi amasung Triple KU Kairang pung 3 minute tara da match number 8 da group E gi Sector FC amasung PSG Langdum aduga match number 10 da nongthilpung Mariam Mirkunda group E gi UTLOWO Urifo amasung UGC Laishang Them anina sanagani roibada maroiba pau amuhanna Manipur University of Culture gi guest faculty gi tha 18 gi remuneration pithok pinanaba wakan pham chathakre Grand Iftar Party thorom pangthokre Isagi punsi isana semjagadabani haina
Social Welfare Director Ngango Putamna Hongdokre Loina Tarana Toirak Suba Jiri Sports Meet Nasidagi Hongdokre Nasigi Damakta di Paudam Hijaba Mata Solution Jare Yang Tabir Khwai Punapu Amukahna Khumjari